Laibak asigi amato iba saktam sesin hanaba amadi laibak sigi miyamda achumba wayel fanganaba pandamda Congress ki luchingba Rahul Gandhi na luchingduna Manipur ki Thawbal district ki hauraga Maharashtra ki Mumbai yaugadaba Bharat Jodo Nyay Yatra ki khongsat January 10 da Khomdram dagi haukiduna Manipur lankre Bharat ki apunba saktam hena sesin hanbaga loinana laibak asigi miyamda achumba wayel fanganaba honaba haibasi miyamgi yaipanabani miyamgi yaipanaba thabaksing lokalakpa yamna phai Nungairibadi Kuki Purupna Namna Kundaba Kangpopi District Tadi Welcome to Kuki Land Haiba Kolauga Lunana Mapam Dugi Miyamna Rahul Gandhi bu taramna oki Kana gumbana masagi oijaba interesta tongan ba wafam thamlakpadi yai haibabu tasengna makti Kuki Land gi wafam asidani matam sangna phumduna leiraklaga haukiba me ahumda Churachandpur gi khanghau haurakiba irangna haujik phawba makha sangthaduna mi chanirom sikibaga lunana mi lising kaya awaba taduna leiriba asi Hoi, demand haibasi dimani, taliba demand kudimak loina pangani amadi, pigani haibadi leite. Lakliba wafam di, kangbu amana kukilen haiduna lauduna leraga, kangbu amana Manipurgi apunba saktam kaiba yaro haina lauduna leiba marakta, achumba wayel panganba amadi, leibak asigi amata oiba saktam sesin hanba haibasini. Amato oiba saktam sesin hanbagi matangda hena chamamnaba pokliba wafamdi kuki singna tabal lamgi separate administration tanbada wathok oiringai kuki sing khaki laibak ama India Bangladesh amasung Myanmar dagi lam machet phaklaga sengbani haiba asini masidi India thugaiba haiba wafam yauribani Adunani Rahul Gandhi ki Bharat Jodo Nyay Yatra gi pandam amadi kuki lengi demand asida sayetnaba laklabra haina hangnarakliba asi Phare Masisu demand haibasi loina pangani haibasu leite loina pigani haibasu leite haina khandoklasi tawbatabu luribasi kukilen natraga kuki singi tonganba administration leitrabadi wari sanaroi adu toroi ada toroi haiduna pangmukta muktuna leikiba asina Rahul Gandhi na luchingba Indian National Congress ki Kanyakumari dagi Kashmir yaukiba Bharat Jodo Yatra gi anisuba version Thawbal dagi Mumbai yaugadaba Bharat Jodo Nyay Yatra gi pandam Atai gidi khangde Manipur karam thoklagba haiba wafam thoklai Amaromda amok Rahul Gandhi gi Bharat Jodo Nyay Yatra haukiba numit asida Manipur leiriba BJP na luchingba government asigi makok oiriba Chief Minister N Birena kumbi hauktakta yamna maru oiba wafam ama phongdokki Churachandpur district ka tainaba Bishnupur district ki kumbi assembly constituency ki mioi mari central force na ngak senduna leiriba mapam amada singchanba chatlubada apaba makhalgi khulai paiba singna nongmaina kaptuna hatkibanina madugi responsibility mapam aduda ngak senbagi thabak toriba central force singduna lawpham thoi haikiba asi yamna maru oiba wafam oiri Mari lainaba atuba wafam amana Kangpopi district tainaba Imphal East district ki Lamlai assembly constituency ki manung chanba Sabungkhok khunauda mapam adwaigi amadi akoibada leiriba nupi singna Sabungkhok khunaugi sekon amada leiriba central force ki kangbu leibagi wantok leite chatpi khro haina irang haukiba amadi irang haurakiba nupi sing central force ki kangbu duna sekna thomba yaw amadi saina kanba yaw togduna phubadagi hospitalized tongnakiba amadi pendraba nupi singna lambida ahing chuppa protest tokiba adusu Congress ki Rahul Gandhi na leibak asigi amato oiba hena sesinaba amadi leibak asigi miyamda achumba wayel phanganaba numit 63 ni rongi khongsat Thawbal district ki Khomdram dagi haukiba numittani State asida leiriba government ki makok oiriba Chief Minister N Biren ngasi ngarang da politics ta khongdarak ban natte matam sangna politics toropaga loinana tongan ba department sigi thabak puba cabinet minister kayak oiramduna state asigi administration da maruiba thogdang lawrak labani ahan ba term loikiduna anisuba term gi thabak poribani adugi su mathakta national football player ma oina hauraklaga matam saangna paumi gi sinpham de leiduna editor oiram labani asigumba mioi amana haiba wafam asi panghai hekta hygiene bani haina lawpham thokte amaromda mi shiraga responsibility lawraga compensation pibadu miyamna pamnaba natte miyamna pamnaribadi miyambu amadi miyamgi lanthum ngak senba aduni madudi tawdre haiba yabagi thakta leirabani Sabungkhokta maira paibi singna nanganda chektumna panba makai amadi masagi mafam kayada saifam naina purakpa khangduna irang hauriba amadi ningtham thagi ingraba ahingda lambida ahing yarektuna khongjang changshin ba haibasi hekta pangtau tawba yaba natte haibadi maral laitaba central force ta hekta maral sizinaba yaba natte Karigumba maral laitaba security personnel singda maral sizinba oirabadi madu laibak thibani amadi madugumba wafam leirabadi mari leinaba singna sengdokpa tabani
ꯑꯗꯨꯕꯨ ꯈꯪꯖꯤꯟꯕ ꯌꯥꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯂꯩꯔꯒ ꯋꯥꯕ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯌꯦꯡꯕꯗꯤ ꯆꯪꯏ꯫ ꯚꯥꯔꯠ ꯖꯣꯗꯣ ꯅ꯭ꯌꯥय ꯌꯥꯇ꯭ꯔꯥꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯕ ꯆꯨꯝꯃꯤ, ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯐꯤꯚꯝ ꯆꯦꯠꯁꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯒ ꯅꯥꯀꯟ ꯑꯇꯩꯗꯅ ꯄꯪꯊꯨꯗ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ꯫